Additional Director General of Police Law and Order Arvind Kumar ngasi ahanba Manipur Rifle Complex ta leiba mahak ki office chamber da masa mathanta kapsinjakre hairi mahak thina soktuna aruba phibam da Imphal gi Rajmedi City da pukhatuna laikanakre pawasi mahak pulayeng liba hospital adu da lakhiba senior police officer amadagi khangkhibani Arvind Kumar 1992 base IPS Manipur cadre gi officer ni mamang da mahak IB gi joint director oirami mahak Bihar state ta gini hairi mahaki khadang da panba maru ama kok ta phagdokhi hairi police officer asina hakchin ba khongthang ama lawri basigi maram ngasi angan mamatam phawbuta khangmangamdri thodo asigi pauta bada miam angakpa poknaki Manipur police ki senior officer sing mahak pulayeng libo hospital da satuna anaba hangnaki thodo asigi mari lenana police na case ama lokhatuna thijin ba haukhre hairi aduga top paw amana leibak asigi oina positive case 10.38 lakh yore Laibag asigi oina haukiba pungkun marida tamthiraba laina laisat asigi positive case lising kuntha mariga sanipan marphu mari leikibaga loinana haujik phawda 10.38 lakh yore sikhiba masing na lising kuntaruk ka chani humdra humdoi yore haina Union Health Ministry na phongdokre haukiba pungkun marida mioi chathuk ko humdra mathoi sikhibaga loinana sikhiba masing lising kuntaruk ka chani humdra humdoi yaukibani recovery rate na 62.93 ni hairi masing asi ayuk phawbugini hairi Malemgena Bharatna US amade Brazil gi matungda ahum subada leiri aduga topa pawmana Assam da isauna rhino taret yauna samauda taruk isingne chenthakre isaуда sikiba 108 sure Assam gi Kaziranga National Park ke ayamba saruk haibadi chada mauda manga hena isingna thumjin khibadagi park asid leiba rhino taret yauna animal mauda taruk isingda tauthakre haina National Park Authority na phongdokre atop rhino amana isaуда da leikhidre hairi Park Authority na phongdorkhibada anti-poaching camp chani ga kulhumdoi gi manungda yankhai mapan isingna thumjin khre hairi isingna thumjin khiba sina maram oiraga rhino tiger sing park asidagi chentharaktuna manak nakba khulsingda sangsin khre hairi atop kharana Karbi Hills singda chenkhalaga National Highway da thorakre hairi haukhiba irai numita National Highway da rhino ani miyamna thorakpa ukhi hairi Wildlife Rehabilitation and Conservation na rhino club ani tiger mari Hog deer chamaga sukna ahum yauna wild animal chamaga kunthani thoi kankre hai amana Assam gi isaw asida district kunipan da mioi lakh kuntha manga isingna question dona leikre hojik phawdai isaw sina mioi humdra mapal leikidre mioi lising yang khaina tongan tongan ba relief camp singda changje phamlong duna leikre NDRF amadi SDRF na isaw nanglaba mafam singda mi kanbagi thabak chathakhibaga loina na lanmi gi mateng lokre hairi Arobada Paobilai News Reader, give video, Biri Bukuding Mapo, Takachari.